Manipuri Wari Pambi Channel na tabiriba pumnamakpu amuhana taramno uksari ngasisu mayamgi ngahak pothana nabagdamak anauba horror story amakhak puduna laksari horror story sige maming Amanba Thong horror story sige writer Khondongbam Janet hojik taminarasi mayamgi ngahak pothana nabagdamak ngasi amuk nauna pujarkliba anauba horror story Amanba Thong Aigi khwaidagi nungsiraba marup kisan se ahanbadadi aigi thingnaba matam maduda mahak yum palaba mioi oina khalami adubu mahak bachelor pakhang oirami ekoigi school asida aiga maga khaktani pakhang oina yauri base misti yamna yaukre aigi marup kisan athapa khungang amadagi oirami mahakna hojik leirabasina mahakki kakagi yumdani aikoini gi khwaidagi nungaiba numitse thangju numit asini Saturday numit asidi aikoini koiba yaba koithagani aduga mathangi numita Sunday oibanina school chatlaroidabanina aikoini pena pothai nungaina tummi aduga phone da dillenduna wari kaya sanagani aigi marup kisan se pakhang oijaro sumangonda romantic culture amata yaude aidi yawi haibatai aina kana amata da su haidoktana aikoigi school gi staff oina ubi miss amabu lon nung sidi kanana su khangde aigi marup kisantana ni khangliba aina wari sarore haina tatagani mahake wakhalde ai mateng pangbirage ai wado hudokpirage ka haina mina haina bawa amata su aingonda hairaktri lambi sidadi mahak giro gumbani aduga mahaka aiga khwaidigi wakhal manaba matang ama hairagana Laitin Bud Bread ki matang asini aikoini mina tamnai ki haibong famse yamna yengningi chaningali chatli adubu ngasi fawwadadi ka hena kiba tamnaba amadi khudong thiba amata su tholaktri aina lairiba fam asidagi kilometer ani makhai muk chatlaga amanba thong amakhak lei thong asigi wari kayamuk aikoini na takre nongma Thangjigi namidang amada aikoini su mafam asida koirusi haina pukning isang thauna mahakna hairakpaduda aina su hoi haina yakhi numito irai numitni school halakpaga aihak khanghoudana ya kana hachang se khirum launa yamna kanna kokchikpa amadi arumlai ho tauge taurakpadagi aihak karimata su sathokpa ngamdana pamungda phone jengduna laikhi hida goli khara sasinbadagi Haksang di khar kalle adubu thangju numit ado aihak haksang du khar sokthabana maram oiraga ai school satre ai mobile da type tawduna WhatsApp ta aigi application ama iraduna thakre aigi suti gi application adu su aikoigi principal aduna yabirakle thangju numit adugi namidang waida aigi maruk kisana phone tawra e aduga aikoini haina khiba amanba thong chatpagi wafum ado kamdorabagi nangbu haksang ngamde hairibaduna kayam kanna ngamdribano hanglakpaduda aina yamna kanna ngamdaba budi nate adubu thangjagano maijing se potharaga ai mande numitala ke tawbani maduda marup aduna aikoini thong amanbi koirubagi chatlubagi matang aduna kamdogadage hanglakpada ngasidi chatlagumsi mathangi thangjida oina chatlasi haiki adubu marup kisanado mahak matomta oirabasu ngasigi namit ase chatsi haina lepkhrabanina mahak hana chatlurage hairakhi maduda nangi nathauna leiragadi chatlucho aisu itomta chatpa ngamina haina phagi oina haina khibani thangju namit adugi namidang pung 10 khara helakpa matam aduda aigi folda call ama lakhi aina lokhatuna yengi number ado masak khangdaba number ni aina phone ado receive tawi Maduda somburo san oibirabra hanglakhi aina mani khumkhi aihak police station dagi tawrakpani aigi kari darkar oirage kari mateng pangjauge haina aina hangkhi maduda police officer aduna hojik ngaihakki mamangda thong amanbi mathakta asauba tata amana bike thauba naha ama thengjalamle mahakki phoikhaudagi aikoina sek tawduna yengbada mahakki ID card amadi mahakki phone ama phangi
phone aduda aikoina yengbada mahakki contact list ta adomgi number ase ihan hana yaurambani aduna aikoina nangonda contact tawrakpani mahak mafam asimaktada khudakta gari aduna thomrambaga laikhidre wafam ado palakpada ai khangprek khangna tu khyau sungki karino hairibasibu sar mahakki asiba hachang semfam asida lairi maihak lairagadi aikoina mokta pukhragani yaragadi adomna mahakki imung manunggi mi oibra natraga khangna chanaba maru mapang oibra pau khara pibi khinanaba haijabani si hairaga phol adu thamkhre aihak mangumna thokhi karino hairibasibu kadomdagino mitta miluda firang sintharakhi khudakta aina mahakki imung manungdasu pau pikhi aduga aisu haksang nungaita thoroktuna aige bike ta do thodokuna haiba thong amanbi aduda khudakta satkhi ai gari ado leptana thauri thauna aina khanki thong amanbi asida haukiba sahi ahumlomgi mamangdasu aigi marup amasu laikhidabani aduga mamangdasu miyoi kaya mafam asida laikhide haibagi pau takhibani madumaktada aikoina karigidamakta thong amanbi asida satsi haina waripna ruribano haina yamna nungaitaba ningamdaba ama phauraklammi thong amanbi ado hek yaubamaktada nakalda fi ama kupsillaga bike ado lairi manakta sangsinduna aina fi ado haidoktuna yenglubada aigi maruk tisando yengpham khangdre mamai makok ado pumtoi toire sathiraba fiwa mado yenglubada aihak isada thuklawo phauki aihak miluda pirang chintharaduna tuminna mafam adudagi halakhi police singna asiba haksang ado postmortem gidamak mokta pudun satkre aigi marup kisangi yengpham khangdraba inai pumtai tairaba pumtoi toiraba makok ado aigi mitta adum uduna aihak yum yaurakhi miludagi pirang suleptana sintharakhi mahakaiga ngangna khiba sakna khiba koimina khiba wari kaya tattan ningsinglakhi aihakki milugi pirang se hama yadana sintharakhi marup kisan nanga chatlibadubu kadaidano aibu thanamlaga aigi asengba marupti nangni haiduna aina tengtharaduna kaphi mahakki imung manungna paw se taragana kari oiba asumna mathang wakhal ase khalle tumthaba yada aihak wakhal khanna asum leirambadagi ngaihaktang tumthok lore aina mikap thorpa matamdadi nongalamdai pung ohum taramle matamase put pret amadi laitingi khwaidagi phattaba matamni haina ahalsingna hainaba matam aduni matam asimaktada aina tuminna milase oisinba yadana aigi marup kisangi maramda wakhal khalladuna leiringaigi matam adudani thonau mapandagi marup roshan haina kaurakhi khonjel ado yamna sonthangna na taki khonjel adumakti aigi marup kisangi khonjel ni aihak thuklawo phauki khonjel ado lakta maige aduda amukkasu na thangatuna tai amuksu marup roshan ai nang yaudana satpa ngamloye karigino ai khakta mafam aduda satlo hairibadubo nanga aiga punna satminasi hainaraga ai nangbu ngairiye hojikso lao thoro lao haina aibu khonau mapal adudagi sonthangnaba khonjelda kauthorakhi marup kisangi sonthangnaba khonjelada tabamaktada aihak tasengna mahak hingduna laklaboi khallore aingonda matam aduda kiba haibado karimata laikhidre pumnamak kauthokhtuna aigi thong ado hangdoktuna mapanda thoklui aduga marup kisan haina kaurui amambagi maingal marak aduda aikoigi thongalamda mamioi samioi mi ama thokkibagumdi uhawi aihak karino tawribasu haina wakhallado khangta tarakpadagi isada thuklawba ama phawraktuna ai parap aigi katana changsilakhi thongnau setna lonsinki karino hujiki mataw adubo laitin but pret asiba thawai singi maramda thoina thajakhidaba aina ngasi aigi nakongda amadi aigi mit ukhiba adubo tasengna mangni haisira nate pumnamakto taibangni asumna mathangi numitasu aigi thonau mapadagi ai nangi marup
किसननी थोंग अमनबीदा लाओ आई लेरमगे थोंग अमनबीदा लाओ लाक्ट्रदी आई सावनी को हाइना सोंथांगना हाइरमलगा तुमिन्ना खोंजेल अदो अमुक ताखिदबनी आई मरुपुदी काउबो ngамखिदे महकी खल्लगा एहक तसेंगना नुंसीबो फावी अदुबु इसादा अकीबा अमदी लेइतबा नते मथंगी नुमितकी नुमिदांग अथेंगबदा एहक मफम अदुदा चटपदी ngамलोय अदुना नुमिदांग ओइसिलकपा खरा ममसिलकपा मतम अदुदा थोंग अमनबीदा आइगी मरुप अदुबु थेंगनगद्रा खन्ना नुमिदांग वाई अदुदा थोंग अमनबीदा गाड़ी थौदुना एहक चटलुई नहन मखैदी थोंग अमनबी अदो हेक उबदा करिसु थोइना खल्लुदबनी हौजिक्ति मनाक संगदव फाउबा हंगोइबा फाउई तसेंगना कीबा फाउई अदुबु आइगी मरुपतो आइना नुंसीबदगी महकपु उनगद्रा नत्रगा महकना हाइरमलिबदुबु असेंगबमक ओइरिगद्रा खंगनिंगबा अमा यावना आई थोंग अमनबी अदुदा नुमिदांग वाई अदुदा लाखी मफम अदुदा गाड़ी कुंगना चत्ते मरक मरकता अमुक गाड़ी थौनरिबदो तसेंगबदी अनौबा साबा थोंग अदुदना हेना गाड़ी अयाम्बा चटनख्रबनी अमनबा थोंग असी तंगाइफदना अथुबा पाम्बा मीसिंगना हेक हेक मफम असिदा चटपनी अहक थोंग अमनबी अदुगी मयाइमक्तदा ngaihak khamle aduga akoibada koying yengi marup rosan ay asida laye somda la o haina kanna lawpagi khonjel amakhak taki maikai pumna makta aina koyei leiduna yengki mi kana amata mafam aduda satpa leiba ude aihak akiba khara khara forakki aina gari ado khamlaga khonjel ado lakkiba makharam thangba thonggi saruk aduda yengtharui hong makhong aduda mi ama tuminna famduna leibagi mawng ado aina uki aihak swai lauki mahaki famliba khutfam lakfam amadi mawng matawado aigi marup kisan adugi adumakni aihak kariso hairamdana gari ado start tawraga yamna thuna aigi yumtana laki aduga thong thonga wado chena lonsinduna aihak sor sang holaduna masi pumna makasibu kamdauno oi thoklibano masibu thajadaba yaribara imitmakna hek uraba inamakna taraba sida asumna wakhan makhal khallingai tanda aduda aigi thongda kak thilaki aihak khangprek khangki ai thong ado tak hangdokhi de amuksu kak thilaki ando mukti aihak thong adugi manakta sangduna thong ado tapna hangdoklui mado aikhoigi baba oiramle karigino nangna kadaida kari chatlibano sukari mata hairamdana chatkhribadubo तसेंगबदी अइना बाबा असेंगबनी अइना चथोकप खुदिंग बाबादा नत्रगा इमादा हेक हेक हाइरमबनी ngasiदी हाइरमद्रे मदुदा बाबाना हाइरकपनी बाबा आई अथुबा थबक अमा ओइदना बाबा अमदी इमादा हाइरमबा नंगहौद्रे फरे हाइदुना बाबादो चटख्रे थोंगदो लोनसिलगा अइहाक अमुक अइगी तादा चंगलगा फमुंग मथक्ता लोंगना हिपतुना तुमिन्ना वखल मौन खंदुना लैरी तुमथबसु यादे उपाय लेत्रदुना करी तौसिगे हाइना कलकपदा टीवी अदो ngak thagalaga yengduna lai इंग्लिश मूवी अमा कापलुबनी मदुसु हॉरर मूवी ओइरमदुना तलक्तुना हांगना लोकल चैनल दा अमुक सिल्ले लोकल चैनल दा पाव अदो येंगलंबनी खुदक्ता चैनल अदो मसाना सेंस तौगिदुना लोकल चैनल अदुदा थोंग अमनबीगी मरमदा डॉक्यूमेंटरी अमा थारकखी अयाक पुंगनिंग चांगना थोंग अमनबी अदुगी मरमदा थारकलेबा डॉक्यूमेंटरी लोकल चैनल अदुदा याक पुंगनिंग चांगदुना येंगदुना लै मदुदा सीसीटीवी फुटेज अमगी क्लिप अमसु यावरकी क्लिप अदुदा उरिबदो थोंखोंग अदुदा मीगी सक्तम मानबा अमा हमदुना लैबगी सक्तमनी मदो इसिंग मयाई अदुदा तुमिन्ना कुमथखी अतोप सिन अमदना अमुक गाड़ी अमा थोंग अमनबी मथक्ता लाकपदा नुपी अमगी सक्तमना मफम अदुदा लेप्तुना लैखी नुपी अदु थैदोकनबा होनाबदा गाड़ी अदु एक्सीडेंट तौदुना मदुदा तोंगलक्पा मियोय अनिमक लैखिदबगी सक्तमनी हक्सांगदा अकीबा अमग लोइनना मदो तुमिन्ना येंगै तंजादुदा आइगी मरुकी सन्ना मपानदा आइबु कौबगी खोंजेलदो अमुक सुतारखी आइना टीवी अदो फलाउना ऑफ तौरे अदुगा ना थांगतुना खोंजेलदो अमुक ताननबो होनारुई ngaihak leiraga amuksu kauthorokle aigi marup kisanna marup roshan thong hango haina hairakhi aigi thamoida nuai taba
amadi akibaga loinana magi mafamda wafum khara hainingki ai tapna hogalaktuna thongna amaga loinana thongna manak aduda changsilakhi thongdi hangdoktana thongna manak aduda aina marup kisan haujikti nahak asibagi thawai haibado oirabani taibung mi aikhoiga nakhoiga leiminaba yadre nangsu nangi leifamda satkhro mafam asida ayu amu hana kauthoklaklaganu asi khakta hairingai tanja maktada aigi thongna wado masana gam launa hangdorakhi aihak khangprek khangna leimaida tuge tauki aduga phamung mathakta aihak kakhatkhi thongna wado masa mathanta thongado gega hangdoktuna sanai ai thongna manak aduda sangsin dona thongna wado lonsin ningki adubu thongna manak aduda sangsin bangamdana tumini yengduna lei thongna wado tumina amuk leikre karigumba khonsel amata suta khidre ai thongna wado lonsin ningbana phamung mathaktagi tapna kumtharakhi aduga thongna wado lonsin ge haiduna khutase hek king thorakpa maktada thongna gi hek mapanda aina ukhiba mahaki gari na thumlamlaba tamthiraba inai tairaba sakpham mado sungkai kaidana thongna hek manakta chap leptuna leirambado hek urubada hek amuksu khangprek khangna lauraduna leimaido longna haitharakhi ahak gyan dimang de adubu wa amata sungang thokungamdre tanja aduda kapna aigi marup kisanaduna aina nangonda haikhibo wafam ama nang ningsingdra male marup aina nangonda haikhidra aikoinina karigumba asigumba phatraba wafamsing sida chatuna yengu matamda but pret laitin phataba thengnaduna aina karigumba nangondagi hana laikhiraba thoklabadi aigi oloibagi sangskargi utkharadi nangna aigi angang oingaidagi horpham oiba hungang adugi torelda thajabiyo haikhidabara karigiro nangna mado kauthokliba haina nanungsiba khonjel amada hairkpodo aina takhi aigi marup adubu khangang nungsirakhi aingonda akiba haibado leikhidare parap thonau manak aduda amuksu sangsilli adubu aigi marup ado aigi thongal mapa adomda tapna kapna chatkhibagi mawong ado aina mitta mami samioi uhauki aina thongaudagi marup kisan haina kapla duna lauki nongan baga aina mahakku poloi khiba makoigi kaka khoigi toren mapal aduda satki poloi khibagi lemhauba singkhak maikhak masa ama aihakna khunki mado chiran khawdo phasana hapsiladuna aina mahakki khungang aduda lakhi khungang aduda mahakki ne haiba kanasu laitre magi damakta ahalsina thambiramba ukhol machet amadi mafam aduda lairi mahakki yum lerama mafam aduga thangnana lairiba mahakki toren mapal aduda aihak kumtharakhi mafam aduda singkhakado aina mai thakhi madugi lemhubo utkharado torel aduda kumthaduna marup nahakki ningba thungba oiroko nahakki atama santina sargada yobungamloko haiduna utado mahakki angang oiringai degi horkham oiba torel aduda thikthakhi numit adudagi mahak amukhanna aigi thongalda kaurakhidre aina wari se mahakki kaka aduda su liba matamda indomcha amadi kaka do yamna kapki makoina mahakki horkham oiba khungang aduda leihoriba mahakki inkhol machela do mahakki khallaga ngasi phaoba yonaduna thamlebani ngasidi mahak leitrabani inkhol ado yonthokhragani hairakhi aihak pukningda amuk ehena nungaitaba phauki aisu aigi marup adubu matam chuppada kaudana haiduna mahakna leikhidaba numit ado sahi khudingi lakpada numit ado sara amamam henduna mahakki famda aigi nungsibado kathoklibani